ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯥꯡꯉꯕꯣꯛ ꯍꯤꯁꯇ꯭ꯔꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯏꯗꯨꯜ ꯐꯤꯇꯔꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯄꯣꯅꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯣꯏꯁ꯭ꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯉꯕꯣꯛ ꯐꯤꯁꯔꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯉꯁꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯋꯥꯡꯕꯜ ꯑꯥꯎꯠꯄꯣꯁꯠꯀꯤ BDF-ꯁꯤꯡꯅ ꯄꯦꯇ꯭ꯔꯣलिꯡ ꯆꯠꯄꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ngasi Muslim singi amata ngairba achoba kumai ama oiriba Idul Fitr na lakpada Muslim sing na masjid ta namaz tawduna Idul Fitr gi kumai pangthok nakrei Manipur Legislative Assembly gi Speaker T.S. Sadrabata Singh amadi Khetrigao SC gi MLA Sheikh Nurul Hasana Idul Fitr ga mari leinana lamdam asigi miyamda maru oina Muslim isil inaw singda yaifa paujel pirakli T.S. Sadrabata Singh na alana lamdam asigi miyambo afaba lambida luching biduna maru oiba thawdang kaya mai pakpa oirashano haina phongdoki amaromda Sheikh Nurul Hasana Idul Fitr na lakpada lamdam asida machil manaw oibagi mari adu hena sesin ba amadi samas asida tangdu laitaba amadi ing tappa purakpa oirashano haina phongdorakli Indiana sahi humpudra manganing tamba phanglakpaga iroinana Ministry of Youth Affairs and Sport na sinduna pangthokpa North East Regional Sport Week ki boxing masanagi oina ngarang nupi sanaroi singi final sanakre thauram aduga mari leinana Manipur Amateur Boxing Association ki General Secretary Phairoijan Dhanajina haike Regional Sport Week ase Manipur na yumbu oiduna pangthokliba asina ahanbani ngarang nupagi final so sanake maduda Manipur na overall team champion oike haina phongdoke masi koi Manipur na hanwe mamang the North Olympic legre dugi diko aduga masi North East Regional Sports Week haina koi gi under NEC gi makhada Ministry of Youth koi gi Youth Affairs Sports na organize tawrga maitona sinba dunga Azadi ka Amrit Mahasok hai bazugi leida koi bulapna hojiksi koi participants se boxers se state taruk tagi 117 participate taw yaudaba se si Meghalaya ga Tripura ga yautre sadaro ingsi ga maitona koi ni association na tawjari bisde koi ga ingsi national arena da regi international arena da adi Olympic ta madugi photo photong na ba koi na kana hona jabna hai tare aduga masida koi na government gi site gi ju koi tawde ba te loi tawbiri adugi hena ming sangbir ga di hojik angang jingji hojik sana khalai ba angang jing je koi bapung pha ba amna koi gi Olympian oibe abagi koi talent lei ba satra mayam lei koi Manipur gi mai porok magi asoba adigi lambi ama haida siri ama smaina sembi base aduki mati nungai youth fair Manipur sports department boy am ka hana haninga laitana thaga perform duk sori huji huji ngarang ahoi Manipur gi boxing masana sida Manipur na team champion ta ora angang sing aduki ai ngarang so dum yengi am phajana performance pi akoi tungda akoi Olympic ta Manipur gi medal porpa ya bangang talent lei bangang mayam huji gyang boxer sing hoga lei ngasi ni pi masa sing gi finance sida su ai yam atawa sa thami moi soi dan ki ayamana moi gold medal lawna Manipur team champion la hogani ha sa ga to sa hazaba lai hoji North lai ba state sing side ki lai ba ngang mayam sing su aduki mati yam phajana performance moi phajana sanai soi dan ki khoi gi North asisi gi khoi azadi ka Amrit Mahotsav si gi sida North East Regional Sport Week se asina khoi gi North lai ba ngang sing si gi khoi gi moi bu level ama haidi moi gi level ama khangjana ba gi khoi North ta khoi champion tare ma jang moi no goal or ko sing champion tare lai jaga da ba moi da asama khoi dream ama taw ya ba do gi opportunity se pi ha ba sai na hajani MPCC President K. Megachandra Amadi MLA Singh na ngarang Thawal District ke White House da sariba Trans Asian Highway ningkhairakpa adu yangsinkhre K. Megachandra na mapam adu yauraba matung leiramliba phibam adu uraga angakpa phawbaga loinana maduda seasonary ba machak singgi quality standard ki matangda nungnangba phongdoke
Mahangna Fongdokibada, Infal Dagina, Myanmar Pawada Lake Sariba Trans Asian Highway Ase, Yangsen Bagaloinana, Masida Season Ariba Materials Sengi Quality Standard, Sek Tawa Matautai, Haina Fongdoke, Loinana, State Government Amadi, Central Government Construction Asida Season Ariba Technical Input Singsu, Yangsen Bamatautai, Haina Fongdoke, Amadi, White the Sariba Trans Asian Highway, Ninkairapa Ase, Laibaktivani, Haina Fongdoke. Paugi marak thana ten break amatang logzari. Break imatung da mayam butaram nogsari makhataba pau pizari. Nepal Suba Nongin Kumai 2022 Manipuri Music Video Festival May Gitang Nipanda Taugani Haina Toramba Ado May Gitang Kun Nitoida Yetokre Haina Film Forum Manipur da Thadorapa Cherolamana Hairi Amadi Pom Tazin Bagi Aroiba Numit May Gitang Ani Oiramba Ado Tang Taret Fawa Sandokre Hairi. Vishnupur Commando Team Amana Mioy Ahum Brown Sugar KG Ama Dasamik Shino Nipanga Konana Haukiba Megi Tang Amagi Ayupung Mapantaba Aduaida Poijing Chingling Mamang Lekai Dege Fakre Faraba Mioy Ahum Adude Poijing Chingling Dege Waropam Robi Singh Chahini Pumanga Apopa Lekidraba W Mani Singh Ikaw Awang Lekai Dege Maitram Ranjit Maitei Chahi Kun Nipan Apopa M Mohan Maitei Amadi Poijing Chingling Dege Sapam Ranjan Singh Chahi Kun Mapan Apopa Lekidraba S Somrendo Singh Kawi Faraba Mioy Ahum Amadi Makoiga Konana Fagatlaba Brown Sugar Adu Nambol Police da Kushinakre Hairi Nakalamaromda 43 Assam Rifles Amadi More Police na Kushan Naraga Crore Ani Makhairongi Oiba Brown Sugar KG Amaga Dasamik Ani Taru Haukiba Nomaijing Numita More Police Sek Point Dege Pagat Kre Brown Sugar Ase Paumilun Chahi Nipo Kawa Mioy Amadagi Sapon Cape Kuntra Mukta Haptuna Purak Padagi Pagat Pani Hairi Union Minister of Development of Northeastern Region G. Kishan Reddy na Segmaigi Interstate Truck Terminus Ngarang Visual Gi Khutangda National Sport University Complex Kumal Lampakta CMN Biren Singh Amadi Works and Youth Affairs and Sport Minister K. Govinda Singh Yauna Sangakre Interstate Trucks Terminus Ase Englishing Ani Kun Mathoi Kunni Thoi da Saba Loishin Kibani Amadi State Asigi Oina Ahanberg Truck Terminus ne Truck Terminus Ase NEC ge funding Makada National Highway Ani Kurkul Awang Sengmai Road Tagi Kilometer Ani Makai Chetlaga Laibani Hairi IGAR South Ki Miyang Makada Manipur ke Assam Rifles Battalion na Manipur Police ka Kusham Naraga Thiba Humba ki Thabak Satabada UNLF Lalhau Loki Kedar Ama Mongsangai Dagi Haukiba Megi Tang Amada Fare Assam Rifles Dagi Akak Naba Pau Ama Pangbadagi Manipur Police na Thiba Humba ki Thabak Satabada UNLF ki Mioy Asi Pabangam Kibani Loinana Paraba Mioy Adu Makataba Wahong Pahong Taunaba Singjamai Police da Kusinakre Hairi Haukiban Nomaijing Numit Ki Nungdang Wairam Jiribam Railway Station Dage Bagai Chungpao Railway Station da Lakiba Passenger Train na Takpadagi Mioy Ama Sina Fangle Jiribam
Railway station dagi thawdok adugi matangda Jiribang police station da pau pirakpadagi police team amana numidang pung 8 kuntra tabada Jiribangi Lakhipur ward number 8 ki area da leiba railway track manakta mioi adu taduna lairambadagi Jiri hospital da pukhatuna laikanaba honabada laikanaba ngamdana laikhidabani hairi Laikhidraba mioi adugi maming Ram Kumar Mura Chahinipo apopa mutuk mura kawi Jiribangi Mahadepur dagini hairi Ngarang sanakhiba Santosh Trophy 2022 ge final match da Kerala na West Bengal bo manga mari da thoiduna Santosh Trophy 2022 ge title hallokre full time phawda goal amata chanaba ngamkhide amadi ahenba matam haptuna match ado makha chathake extra time da goal score ge fibam ama laibadagi penalty shot out tawbuda take penalty shot out ta Kerala na goal manga chanduna title ase lokhibani Aroi bada maru oiba pau amohna Khangabo History Office manungda nupa ama thori yang na serle Manipur da so Idul Fitr ki kumai pangthok na Hauziki oina poniti bina sandok saba Manipuri Paulo isinjari miyeng tabiri basengbo amuka anda kurumjari